Kumja English nga Chamapan Marifugi anganba sharuk Moirang Asi mapung phaba district ama Oihannaba Moirang District Demand Committee na demand Touduna Lakhiba Adugi Matangda Committee asina shinduna Moirang Kumam Leikai Mandap Meeyamgi oiba Meepham Pangthokhre Committee asigi President RK Khedana mayai tangba lauraga Pangthokiba Meepham aduda Moirang subdivision ge manung chana laiba Moirang thanga amati kumbi asigi CSO kayagi luchingba singsu saruk yakhi Meepham aduga mari leinana Committee asigi wangangloi hema boyai na hai tongan ba tangka kayada lamdam asida district kaya semkhrabasu Manipuri gi puwarida yamna maru oiba lamdam ama oiriba Moirang Asi hundoktuna thamle Manipur lengakna ningtham Meephamda district recognition bill ama pass toduna Moirang subdivision ase mapung phaba revenue district ama ohenbiu ngasi kuki singna makhoigi ahal lamana thamlamba lamni haina claim tawriba Manipur gi kha nungchup thangba mafam sing ase Moirang gi lamni haina British administration gi Kumja English nga Chanipan Marifutara nithoi gi report a mayek sing na palle maramaduna Moirang district sembada Fairjol amasung Churachandpur yawhangadabani hainasu mahakna makatana phongdokhe Nasi gelenga kasna lakadoriba ningtham Meepham asida district reorganization bill ama puthokpirakanda Moirang mapung phaba revenue district ama ohenbiu haiba wafam se khoi district demand committee si yamna akanba wafam ni lakadoriba ningtham Meepham asida Moirang subdivision bu mapung phaba revenue district historical boundary sing si yauna sembi dabu targadi madugi mari lenaba bill or executive order ma thokpi dabu targadi Moirang subdivision da leiba miyam asina ngasidi akanba khongjang ama Moirang subdivision mapung phaba revenue district oiri phaba lep leitna hanmana idna ikoi sanction gani have saying asigi akan ba ikoi gi fireb adugi makha da ikoi ngasi mafam asida division asida leiriba kendra hungi mihut sing CSO sing tongan ba ima alup sing kaurakan da ikoi asi khanna jariba sini Manipur gi lengang na amuka chana wakal khanthabire harakan da lakadoriba ningtham Meepham asida shoidana maki Manipur gi district reorganization bill mu puthopiraga Moirang bu phangan biu maduna Moirang gi amusung Manipur gi tangdu leitaba administrative ki achetpa yumpham oiba adum oigani madu phangdri pawa Moirang na akan khongjam changsin gani habse Moirang gi leiriba subdivisions leiriba miyam gi achepa fireb ne hamni thamjage